chili now mayamsing li pisning anugi yam hawdo male Hi friends, welcome back to my channel. Ngasi aina chajagdori si nganu mapumni nganu si fazana thongjabani sigi recipe yaujarabni yung nganu ni siside yam tangna phangjabani haujarage chili now mayam sing haudringe mamangda igi video si loifo yangbiraga like comment share tobiramu anoba lakpai chili now sing na subscribe tobiramu haujarage nibu siga sumhaukhige nibu si sumba mama adum ayamba kawgalli haujarage chili now mayam sing ngasidi morok ka su phajana sabani duga shimla mirch ka toraga thongmane yam sakhre shimla mirch su masagi adum kharbudi sabani yam sabadi nate duga morok si su phajana hapkhre machu phajana ba tawada haujarage chili now mayam sing wow nganu si yam chawi loi ngam dori bra khangde yam hao dong mali he chili now mayam sing
ꯉꯥꯅꯨꯁꯤ ꯊꯣꯡꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯑꯩꯅ ꯃꯉꯛꯁꯤ ꯂꯧꯊꯣꯛꯄꯅꯦ leg piece ni nganugi yam hawdo male mayam sigi leg piece di chanupi gi thamjarage chanupi yam pambane si leg piece yam tang thamjaraga atei loin chajaraga
इसीलिए ना मैम सिंह nganu चाबने ना पीस चावने ना चिन खासे खर तोल असु खर इग्नोर तो बिरा